Tungan social media amasung sephonggi maruoiba ipau update khram yamna thamjage CM Birena lusingba minister amadi MLA singi team Guwahati pangkhre Manipur gi Chief Minister Nungthombam Birena lusingba minister amadi MLA singi team ama ngasi ayuk Guwahati gi damakta Imphal Thadokhre hairi Pausi asina thajaba yaba mafamdagi phangbo paugi matung inadi Chief Minister na lusingkhiba team adu ngasi ayuk Imphal International Airport agi ayuki pung 8 minute kungini thoirom taba matamda Indigo flight number 6E5203 da Guwahati gi damakta Imphal Thadokhibani hairi Chief Minister N Biren Singhana lusingduna chaliba khongsat aduda Works Minister Govindas Konthaujam PHED Minister N Susildro MLA Sapam Kunjikesor KS Ibomsa Singh Losi Dikho TI Santi Amadi XMP J Komosa Suloina Ki hairi Chief Minister na lusingba khongsat asi Arunachal Pradesh da pangthokadaba thorom ama saruk yaba satpa oiba yai haina thajanari adubu khongsat asi gi sapchaba paudi khangba ngamdri hairi Makha tarakpa update ta MP Oja Bimol Akoijambu nupi singa karan tawi haiduna hojik social media da kanna sandorok liba adu fake news ni madu oida padaba singni haina social media gi khuthang da Oja Bimol Akoijamna miyam gi bafam da sengdorakli Ili chapun mo khulum jari ai se sumaina video ga thado ga tawdaba se kya tawdrabane do hujik kaino tano do Oja Bimol do amana tawrame de amana taw Bimol do sumaina kaino munir ka da yu ngauraga mi na phu da black and blue and phu le local people na gain tawraga sum tok taba thok amada kadai de sadal ino ma tawraga photo ga tawra sala ya bra keno ma tawraga sandore tonga ne oidaba padaba ngangba election matam da so dum tawnari ni nupi ohum lo liga na nupi ohum gi maming ga pb adagi jat kaino university ge tan thokra bani ga na haining ba da haiba adu mama tawbani adu gi type ta si ino no bu dina se politics da yar ga di ahlam sing on the high school yam 2020 tholakan so one should be ready akoi ko ai ke su kai de the man pakhatan tori do I am perfectly all right I was used to meeting tawri ko gi manipur masam am sida phami gi mamanga lo mana moina har ko da musman no jing message am thare de gi ko gi nupi na su haide ba de gi aina chatlaga clarify tong no chong da thok so ina changat pane no ma I'm perfectly su thok da bam da taw se hojiti social media singa tini oi da ma ngang chal laga taw ma se aina sum khan da ngasai gi manipur bo thugai na ba silakpa sectarian oi ba ideology da communal oi ba mindset am da tawraga sida is the minority right ki maminga ma tawraga manipur da thugai na bo na ko kangbu moi gi mayok ta ngang bo gi gari daga moina tawgiba ai da thugai ko kai na tawrakhiba ngon singna rakhiba ade kangbu na delhi na pham ama tawraga masigi mayok ta ngangu bagi sounding dana oida padaba lamchat chajat taxi khasi kai da ko phajara ni ngai na da thumai me na ga mamingi buga su yoksal kan tawrai ba mayam sugumba manipuri yekna ba hai tare manipuri adagi akhoi ge khunai gi yekna ba hauna lonchat khang da ba kangbu khoi marakta makhoi gi delhi gi dictator chat padu yaning da bagi ngango bagi shawdana insan na ngang facebook ta thadok na ngang li ba kangbu amadi manipur thugai hona riba community gi lead tori ba moi elite khara na tawraga angang sing na misguide tawbidana tawra iba sectarian ba ideology da chapa kanguna moi skum masina dum sandok na dum tawrakani is part of politics so this rumor don't believe it I am perfectly all right a non-event turn into an event and spread on social media and some people will thrive on that and our legal team is looking into it already we're in touch with the cybercrime branch here we will take the necessary actions but in the meantime thank you so much for your concerns I am perfectly okay I am just having a meeting with the delegates here so I just take a break because they started saying that there are a lot of messages coming in so I'm perfectly all right thank you for your concerns please do not believe in this kind of rumors get ready as the fight becomes more intense for the dignity of Manipur and for our well-being for our own historical sense of responsibility as perform it I expect more such kind of false rumors to come up and let's get ready for that but we shall overcome and we will win and defeat these inimical forces of our people and our state. Thank you so much. Makha tarakpa update ta Bharat Sarkar na lan losinna ba honabiyu but thajin bagi thawong tokpiyu haina thawai miral gi makedigi phongdorokle Bharat Sarkar na kuki gi tungda leblaga but thajin bagi thabagasi tawbiranu haina thawai miral gi media coordinator Khomdram Mosa Maitai na phongdokhre
Wafam asi ngasi Manipur Press Club ta paumi-singga unabada phongdokhibani. Mahakna makha taraduna hai Manipurda hojik oiriba tangdu leitadaba phibam asina maram oiraga misam praja miyam aduki matik wanare khul ngagiba isa singsu ngasi phawba magi mayumda handana leiri lal chatkiba isa sing adu kadaida kari soikigedagi haiduna khutta maira paiduna mama mapa oiba singna masabu halakpa ngaiduna leiriba awaba anigi marak asida kanagumba kharana lal loire haiba kanagumba kharana amana lal leitre haiba asigumba asingba tanza lawraga Bharat Sarkar amadi kuki lalhoba singa lautu naraga singkhong singya da langoi sansilagriba asida kuki singna taliba separate administration asi pidi haina karamna lawgani mahakna makhatana hai isana leiriba yumpham asidagi khong kanthoktuna satpa yadana leiba tarabadi tungi saron suron sing minai oina lehorgani haibasi sengle haina su mahakna makhatana phongdokhibaga loinana maite yumthong khudingda ayuk amadi numidangi sak thonglamdaida sengmut ani saning safuda tungsilli tungsin jariba seng asi sama suba seng haibagi thoram senglaba kangla laifamda isa singi punsi singjel nijabagi thoram pangthokpani hainasu mahakna makhatana phongdokhi